mayam ahan maktada ikoknon kurumjari amadi taram noksari pothaminasi khaminasi channel asina lepnaidana sayul khudingi nomajing numit khudingi thamjariba sayulgi Rashifal ngasi su puduna laksari ngasi megi tang taramanga dagina lakadoriba megi tang kunmathoi fawbugi oiba sayulgi Rashifal kudol tamjage ngasi gi sayulgi Rashifal sisu mahusagumna mes Rashifal dagi Hauzari herga matang manau naina adumak sathajaraga min Rashifal da losin jagadabani asumna Rashifal si Rashitaran ni thoi sigi tongan fol sida mahusagumna tangkak ani thokna thamjage adubu ngasi gi tangkakta tang tara manga dagina tang tara taret fawbugi manungda kari fol leri habaduma khudol tamjage madugi matung tarakpada mok lemhoriba tang tara nipan dagina tang kunma thoi fawbugi fol kari leri habdu thamjage madug iroinana loramdaida Rashifal khudimaki oina chayol sida hakchangi oiba fol kari leri mahima singi fol kari leri aduga maru oina pakhang le sabi singi fol kari leri habdu khudol tamjage fare adudi ngasi gi thamjari ba chayolgi Rashifal sida mayam pungning changna mudang taminasi habu wafam ji thamjage kudol tamjage bing taminasi Anak bagi matang dok kita habis dok. Ai di sana dia hanya kini ani menung lay damne. Nung lay bermatan tidak aina aku di kusiem juga bermite hidak mana masingna hamada hidak sekara thakare dokter hidak uli am ta thada the. Thada bermatan tidak hamada ai sana hidak sem mukti thakun matam da nung ta hare. Ani ta hare nung ani ta matung hidak se aina pithakare. Pithak pangam da badagi ai thabang na sin bali na mang hidak lang se sem bangam dre. Pithak da badagi asigi hidak se ai imong nu pipo sangam da ama oge ba ai wagi masani mo. Mane ni ne smai taw harak badagi aina afugi sida lai koi lao adu dia koi smai pulamage har kan imong nu je la kan da koi sai la ba koi sar pasanta hoi dai koi la kan da koi dom sa gi sago ji da koi pullaga wori wata sana kan hidak se lawo ha kan ain hidak se misida kudak da dum lawi hari bai gi naw si bebe asiga ibani se pun hidak se lawi na madam ai gi san pigi lawi ai gi diloge de ai isa na ja ta ga su ai gi san bi bu bharata ga di ai gi isa na phata gi mama ai di ko da sar su jai ha ba khan ado ai gi san pigi se hidak se ai packet ni singa hu be ji ma ka lam ja hu ni tara ga hu doi ni su bu madam da ai san pigi nung tare ba matung da ma tara ga hu doi ni da tarak pa nung se kadai da masinga da lai na traga kini da lai ba kini da lai ne kini oije roina lai oije ani mak da lai ba nung kya no ta ri nung ani tare nung ani ta aduga ji sina mo ai ne hidak se mo makha mo thana bi je gi ge haidana ai ne hidak se mo lau na ba yam phai adu makha ta na pije thokpiyo do nung ta ba khakta na te siga pharak to she masa da asigi asigi posi dia koi mi pung khudi mangna ana ba su na da ba sabi u ha do pham se ai mayam da thaga chai dei ma ha yam pha ba u te mori family shu ngai pha ba ko sikha khai ga losin da ge adudi ahan misidi mes Rashifal dagi enumak mausa gona thamjrage chayol sida mes Rashifal gi oina ahan batang ka leri bu fol si habide tang tara manga dagina tang tara taret fawbugi manungda suwa nomba yamna kanagani anobo posai lepsen ba ngamgani wakhal nuwai gani leifam hongdo hongjin khra togani aduga lemhori batang tara ni pandagina tang kunma thoi fawbugi manungda anobo marup unagani sayen gi karbar da kanagani mari mata saugani haksangi oinadi khu khra nuwairoi aduga mahai gi oinadi thoina kaiba leite pakhang le sabi singi oinadi haina singnagani ani subada bris lokhasage bris Rashifal gi oina so ahan matang kakki tang tara manga dagina tang tara taret fawbugi manungda anobat nuwaiba paw tagani wakhal yamgani mathausin gani mari mata saugani lamda chatpa kaide aduga laitin gi thabakta thawai yaugani limori batang tara nipan dagina tang kunma thoi fawbugi manungda karbar tobu saukhatkani lamda chatpa kaide wano mamai fakani haksangi oinadi kaide aduga mahai gi oinadi fazana satli loinana pakhang le sabi gi oinadi
haina singnagani. Ahum subada amuk khudol tamjage Mithun. Mithun Rashifal gi oina tang 15 dagina tang 18 fawbagi manungda wanomba mai pakani. Anoba nungaiba pautagani wakhal nungaigani imung santi oigani aduga tang 19 dagina kunmathoi fawbagi manungda sayen gi karbar toba sel mangani. Kanandaba migi mateng pangani lila drama yengbada thawai yaugani mahai gi oinadi fazana tawgani aduga pakhang lesabi gi oinadi thungnagani. Mari subada amuk khudol tamjage Karkat. Karkat Rashifal gi oina tang 15 dagina 18 fawbagi manungda anoba nungaiba paw tagani lam koigani ugi yotki nunggi karbar tawba yamna chawkhatli. Gari gi thabakta sel fangani wanoma mai pakani aduga tang 19 dagina kunmathoi fawbagi manungda sel gi wakhalda matha sagani. Wakhal sarang nagani anoba kanadaba pochei lepsingani mahai gi oinadi fazana sathagani aduga pakhang lesabi gi oinadi thungnagani. Mathangda muk khudol tamjage Singha Rashifal gi oina tang 15 dagina 18 fawbagi manungda leiriba fall si lamtu satkani sana khonabagi thabakta mingchat fangani isai tawba kanagani mari mata saugani aduga tang 19 dagina kunmathoi fawbagi manungda mingona laikhiba sel fangani leifam hongani wanomba sakri thangani imung manung santi oigani haksangi oinadi kaide mahai gi oinadi fai aduga pakhang lesabi gi oinadi thunglagani. Mathangda muk khudol tamjage Kanya Rashifal gi oina tang 15 dagina 18 fawbagi manungda wakhal santi oigani imung manung semgat sagatkani leifam hongdo hongjin tawgani marup yamgani karbar saukhatkani aduga tang 19 dagina kunmathoi fawbagi manungda anauba paw khomjingani. Isol gi thabak thoramda pukning lupkani anauba mari mata fangani haksangi oinadi thabak nuwaite mahai gi oinadi ningma thungde aduga pakhang lesabi singi oinadi muknagani. Mathangda muk khudol tamjage Tulla Rashifal gi oina tang 15 dagina 18 fawbagi manungda thabak thoramda ningba thungdaba wakhal saba matam oigadari loina sel kanadaba mafamda chatkani pamdaba paw tagani aduga pamdaba marupsu unagani. Tang 19 dagina kunmathoi fawbagi manungda lairik fongba yamna kanagani sana khonabagi thabakta pukning changani lamda chatkani wanoma sakri thangani mahai gi oinadi pendaba matam oigani pakhang lesabi singi oinadi haina singnagani. Mathangda lokusage Brisik Rashifal gi oina tang 15 dagina 18 fawbagi manungda thabak thoramda ningba thungde pamdaba marup unagani mathau singani sel kanadaba mafamda thadagani imung manung wakhal fawdoknaba watkani aduga tang 19 dagina kunmathoi fawbagi manungda lamda chatli fam hongdo hongjin tawgani lairik fongani karbar tawba kanaba watli wanoma sakri thangani mahai gi oinadi ningma thungde aduga pakhang lesabi gi oinadi muknagani. Mathangda lokusage Dhanu Rashifal gi oina tang 15 dagina 18 fawbagi manungda anauba marup unagani anuba thabakki pawsu tagani wakhal nungaigani mari mata saugani karbar sel tongani sana khonabagi thabakta mingchat fangani aduga lemhoriba tang 19 dagina kunmathoi fawbagi manungdana wanomada amuk sakri thangani mina sel thorgani solgi thabakta pukning lupkani haksangi oinadi kaide mahai gi oinadi fazana sathagani aduga pakhang lesabi singi oiradi thungnagani. Mathangda lokusage Makar Rashifal gi oina tang 15 dagina 18 fawbagi manungda mingona laikhiba sel fangani suba noma kanagani mari mata saugani lamda chatpa kaide karbar saukatli aduga tang 19 dagina kunmathoi fawbagi manungda
imung manung sengkat sagat kani sana kona bagi tabakta mingchat fangani haksangi oina di kwang nuai roi mahigi oina di thoina kaide aduga pakang le sabi singi oina di haina singnagani sumna mathang damu lokasage kumba Rashifal gi oina sayul sida ahan batang kagitang tara manga dagina tara taret fawagi manungda anubu maruk unagani wakhal nuai gani subu nomba karbar tokba pungi sei toba kana gani aduga lemori batang tara nipan dagina tang kunma thoi fawagi manungda lamda sakta thoina kaide wanoma sakri thang nadi mamai da mai pakani marup na yek na ba oiba matam oi kana da bada sel khara satkani mahai gi oina di kaide aduga pakhang le sabe singi oina di tungna gani asum na ngasi gi Chayolgi Rashifal sigi aroi bada min Rashifal kudol tamjage min Rashifal gi oina tang tara manga dagina tara taret fawagi manungda wakhal yam gani mathau sin gani thodok yam gani sel satkani suba nomba karbar toba kana wat gani aduga aroi ba tangkakta aibadi tang tara nipan dagina kun mathoi fawagi manungda anubu marup unagani anubu pauk tagani wano musumai fakani sana khona bagi thabakta mingchat fangani jagoi sei toba mingchat fangani mahai gi oinadi fajana chatli aduga pakhang le servicing go inadi haina singnagani asumna ngasi gi thamjari ba Chayolgi Rashifal si ahan ba mes Rashifal dagi hojare haraga min Rashifal fawgi oina Chayol sida kari fall leri habadu tangkak ani thona thamjagi basi matang aswaida tension janabagi tanjado lawjarage channel sina lepana idena Chayol khudingi nomajing numit khudingi thamjari ba Chayolgi Rashifal sida mapung oina loibu phawba tabiriba amadi sang naina miing tabiriba amadi comment pibiriba khwai khodimak pasu channel sigi market gi ngamkale dena thagasaba phonok-sari haibu wafamdi thamjaraga ngasigi damuktadi kaina naba yathang ni jage pinabirasi kanglai pakna yaifare